Hello guys, welcome back again. You're a superhero. Ngasi amuk mayamga punna yingnagaduriba Videosida SEITHAROL hairiba isaidune aduga SEITHAROL se angon yaifaba gaming nasu aingonda khanbire mana comment haibirokpase bro SEITHAROL reaction tobiro aina su SEITHAROL se react tawge khanna thamgiba video ne ai tada bida yengda bida thamjagibane ado video se yengdringeida mayam comment amani hana pathokjarke ahan bagi comment sidi Priyanka Thamang jamna pibirakpa comment ne nangi acting sinabu hena Ngaore da na pibirakpane thank you Priyanka aigi video yengaga nungai bagi damakta thagachari matam khudingmakta support tawbiyo aduga mathangi sina amu daina laimeyumna pibirakpane reaction yengba yam nungai love big support tawbire yam thagachari daina matam khudingmakta support tawbiyu haibase thamjari mathangi comment sidi debla na pibirakpane aduga man haibirakpase dadasu isai sakpa adum yani khonjel yam phajai ko na haibirakpane thank you so much debla matam khudingmakta support tawbiyu matang chabada isai mateng hapcharakke adudi myam video se punna yengminersi video se sungsoi soina nungairamgani na khali yengdringai ai sigi isai se sungsoi soina nungairamgani habse ai yam wangba thajabane kamain tawge habdo punna yengminasi myam kamain tawramdoino khangde myam ai expectation jiga yengasi myam 5795 films sauga singa tam ya ulakpasi yam phajai habaide Krishna Thoksom Mr. Brock magi video singse phajabane gari jiti nongna semjanu mali fajai sumaina gari je nongna semjala ku jam paame haba aduna halwai gi channa bi ju pusallakpani na skura anggo pa hele ke Sigi sai jore sing matik dei thengagreba ketini ne ketina to so thaduna jamlena chingnanu aigiya chamba sana thamaya shibu adu mai nushiraba saktam duna thadona chakhiba matam Tenga di TV lại mà không gì phát sẽ Kai chalan nam jaro phajai mafam je taura takrava aigi achambale kol asida ha arigi namu aibu ising delai du phajai nahakna khamani khale nangbo aigi nungshibi lakhiganu chatkiganu lakla thembirara aigi chana Pijan loina ramaga mo loina hidraba kayo antau rahi hai aya astuju ya kari aina khalli jiro
Astuki. Adunay nung shiraba Saktamduna Astuki ang kangchung niya. Aya. Matamdada Langaw na layhaw dawa Hamashina 이사이지 문절래 얘. Oh no. Ay gyan tare. Lai migun mo ba? As. Oh. Câu. 야, 삼주다니까 이만해. 야. 비디오세 매am punna yengminakre 비디오세 sungsoi soidung nungairamgani na khalle aduga aina phawrumuk mayam jo phawnggadaba male aina khallubna isaije adugumba oiramgani di khalludaba haidare sum nupi do thengnaraga adugi wari lakto ninguraga ahanbada mana thengna stujung ahanbada mana thengnagiba mido masamak oiramba haidare adi wari lamdai wari anigi transition period oiramme ahanbagi do Una strike torok pai tare aduje aduga ngasai normal sum taramaga nupi du loiner ba matungda tamna laaga science khangtau torok paduda koinu tu chungi ji wari je libda science khangtau torok paduda Helloi na chen ba haibu ningjang pai tare wak kaino je khoigi thim je yam phajaba pai tare khoi jo dum khal hai tare Lairembi Helloi na ga chelaga as Helloi na sumaina tauba Dr. Hemogi Helloi tholakpada wakhalama sagat lidana haidi Lairembi kwai phajaba nupi adudana aduga teti je pusalaga kwai phajaba Helloi nupi du saraga ain khanbide Helloi soidana oini na khale Helloi Atombi aduduna puraga chatlaba matung na ngasai isinga sanaba gaido adudo yam chana bai tar wari ahanlamana wari libida ga adumba sinbo adum yaweba Helloi na chen bje aduga mayumda kai leraga gyan ta da ngaur ga chatpaga do ko inu tu khaw chung ji bo ngaur ga chatpaga do dum isai du da ulak pai tar isai du ulak pai da hanai wari do ningjang ga isa ji da mu hena sumain taw bo ko sumain torong gani ko na khan bagi feeling ma phaw ai dare aduga isai ji gi yam phajaba matang hai ta ga di khoi gi warak ta lilaga chatpa aduga ching maraktaga lepa umang phajaba utba aduga ching maton da chelaga sanabaga tawdo adu yam phajai aduga moida yawhalliba wari je yam phajaba haidar segi mamangda senajage en tawre yam phajaba aduga sida mu SEITHAROL ji mu tawre aidi SEITHAROL gi isai je suta tarudriba taraga ju SEITHAROL gi isai ni je khangdaba haidar tar kan isai to matik phajaramba haidare adugi matik thagat chari asigumba video nungai ba isai nungai ba mayam ma puthok piro yeng ba khoi khuding ma pu pelhan bangamba sum bangamba video mayam ma puthok piro habsi thanjari aduga 5795 films pusu adugi matik thagat chari asigumba video mayam ma puthok pirak pigi damakta atungda su mayam gi seba ma pung phana to bangam video habsi thamjaraga ngasi gi video se matang swai lo senjari video sigi original link in description da hapchang gi adu changga mayam ding biro aduga ai channel siren na changakpo oitaragadi subscribe amam tang tobiramo aduga nuai taragadi like amam tang tobiramo ngasi yoinadi matang swadi lo sinjari pumnamakna panthoibah kana khurumjari bye guys nungsibiyo kauge nangbu